ngarang chingnaningai oiba mawongda laikhidrabi chanabam dingol khaidem ombi chawbagi achumba wayal puthokuna maraleba singmatik chaba chairak piyu haiduna iram sifai lerak asangba community hall da wakam bifam chathakre lamdam adongi miyamna saruk yaduna chathaki wakam bifam aduda saruk yarambi ima amada phungdolakpada chawbagi misi asi mahaki nupa yauna makhogi imung manung jenaram gadra haibagi tingnaba lai marambasna police na lokhat khiba Chawbagi Mapuroiba Amadi Mahaki Manengpok Aniki Batakta Ningthina inquiry chathaduna misi asigi achumba langalang jit puthoknaba marilenaba singna khonabiyo phibam asida achum wal puthokta namsinduna thamkhrabade mama obi kaya macha ningol pokpagi akiba poklapagaledana mayum makai panbada nungnangba poklagani marambasina misi asigi chapchaba achumba wal tawbiyu haike Siriba isasigi maramda police station phajandana thamliba Manengpok amasung mai nupagi mahakna makoyna hapanatra so makoyda matik chaba action lakhotpiduna makoydagi praman chaba puthokpiyo hainang silengak so haijari aduga asigumba isasing mayum palaga mathomarong khangdana mapurogi mayumda hatpa haibasi ngasi khunasida isasing jina mayum palaga lai paisa su singje kramane mayum panba ngamdoino haibagi wafamjida leiri mama singji waka thamni khoni ngasi phamjari basi Marom da misi asigi matang da ngarang numidang atheng bada JCM sem krel udina misi asigi achumba langalang jen puthokuna maraleba singmatik chaba cherak pijraba fawba asiba bacha lawrai tongan ba makhalge khungjang kaya changsilakhi haina mahangna makha takhe sillasigi si bakchang asigi chumba langalang jen puthoktiba ba koi JCM side gi athumba khungin chang duna marlena ba gi sakai gi side na amadi kaya utusan tanah jeraga asih lang sumber putuk bawa koi lihat pelitana kunjung nasi sangat jadi hadina sisi saitigi lihat seri